Manipur da thokhiba irangda mayum makai maina tumna chakraba madia kayatoi nangkraba miyoshingi permanent yum sing sana na baskim ngasi Chief Minister Nongthongbam Biren Singh na hawdokre scheme hawdokpagi thawramadu Chief Minister Secretariat ki darbar hall da pangthokhi scheme masigi makhada punna beneficiary listing mangaromgi yum sana ba senfam pigadabane ngasi pangthokhiba thawramadu da Imphal East District ki miyoi taruk Bisnupur gi manga amadi Kakching District ki miyoi taraga humdoida yum sana bagidamak fanggadawriba apunba senfam gi tangkhai ama hana khutsinakhi lemhawriba senfam sing adu yum saba tangkhai challaba matungda pigani hairi yum mang takraba miyoi singna makhoi gi yum sana ba senfam adu mari leinaba DC singi khuthangda fanghangani scheme hawdokpagi thawramadu da Chief Minister Nongthongbam Biren hai thokhiba irang aduna maram oiraga thengnariba awa ana singda midyang changba yauna tongan ba thaurang sing paikhatpada hauzik fawbda lupa koti chahum marifutara mapan galak marfugani thoi changkhre makhatana hen ba thaurang kaya paikhatnaba koti chamri humfutara taruki proposal thakre prefabricated housing sabagi matangda Chief Minister na phongdokhibagi matunginna kangla tongbi da imung chamaga yangkhairum leiba yaba prefabricated housing Saba loire hongjinba yaragani YTV local gi imung chamri gi shu loire hongjinba yaragani loinana kaichal manbi churchanpur da sagat libasing su athuba da loishilagani haiki aine yadaba nongmai marangkai na paina rakpa madi mafam kayada yumlakta nongmai kapsin magi thawong chatharakpagi thawong sing asida laingak na karamba mityang changlibagi haine impact news na hangba wahangi paukhumda Chief Minister na Manipur da ain gi wangmada leiba nongmai amata paihalloi security force ki apun makangbu na haujiksu mafam kayada mass combing operation tawri haina phongdokhi Mahairoyani mafam khangdana mangkhiba dugi mari leinana impact news na makhata na hangba wahangi paukhumda Chief Minister na Thaudok aduga mari leinana miyoi anirom fare haujik wahang pahong chathari haina phongdokhi Sigi khutang da DRDA engineers in kari loina lei ado moi contact obiraga DC contact obiraga moina dum sahan bada madu biso khoina DRDA da ado moina sabagi pesa lobada mate just matheng pangna de ongta khoi DRDA gi leiba official khudimuk da du koi chief secretary site gi so instruction already pigrabani so sanpur manung da leiba mate ki dongai sagada gi hagum situation kam ba korumo tam da anytime ado yarni restoration office is more important ado cdi aya ba jaga a committee im le koi DC gi makha district ki maduna environment si yare have jaga sing do adu ne koi na sa ai khoi 24/7 koi mass combing operation both hill and valley koi tauri nomai me am so recover tauri tauna bu honari illegal we arms samata koi state si da la heloi ai khoi ayam mi phare jingnaba moi ani anumi tara ga ma koi ni koi police remand law ga leidi moi de gi clue phangna kan honari phang ko singa koi madu loina we cannot reveal all the things custody le ramina ba